ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯔꯧ ꯁꯦꯅꯦꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯣꯔꯧ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯣꯃꯦꯟꯠ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯋꯥꯔꯤ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯈꯪꯅꯕꯒꯤꯗꯃꯛ ꯕꯦꯜ ꯕꯇꯝ ꯑꯗꯨꯕꯨ ꯅꯝꯕꯤꯔꯝꯃꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯏꯇꯣꯝ ꯍꯨꯏꯀꯞꯅ ꯏꯕ ꯂꯩꯀꯪꯗ ꯍꯤ ꯍꯣꯟꯕ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯆꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯄꯤꯛꯇ꯭ꯔꯨ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯣꯠꯄ꯫ ꯅꯣꯡꯃ ꯑꯉꯥꯡ ꯑꯍꯨꯝꯈꯛ ꯍꯩ ꯍꯨꯔꯥꯜꯁꯤ ꯍꯥꯏꯅꯗꯨꯅ ꯂꯦꯞꯅꯔꯦ ꯑꯗꯨꯒ ꯊꯣꯛꯂꯛꯄꯗꯗꯤ ꯄꯨꯟꯅ ꯊꯣꯛꯂꯛꯂꯣꯏꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯅꯪꯅ ꯁꯤ ꯍꯨꯔꯥꯜꯂꯛꯂꯨ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯆꯪꯅꯈ꯭ꯔꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯍꯩꯀ꯭ꯔꯨ ꯍꯨꯔꯥꯟꯕ ꯍꯥꯟꯅ ꯐꯥꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯌꯥꯝꯅ ꯆꯥꯅꯤꯡꯂꯕꯗꯤ ꯁꯦ ꯆꯥꯔꯣ, ꯏꯃꯥꯡꯗ ꯑꯃꯇꯪ ꯁꯥꯏꯗꯅ ꯌꯥꯝꯅ ꯊꯨꯅ ꯌꯣꯠꯁꯤꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯐꯨꯒꯅꯤ ꯅꯪ꯫ ꯍꯩꯀ꯭ꯔꯨ ꯍꯨꯔꯥꯜꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯍꯩꯀꯨ ꯑꯃ ꯄꯨꯝꯌꯣꯠ ꯌꯣꯠꯁꯤꯜꯂꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯆꯠꯂꯣ, ꯌꯥꯝꯅ ꯊꯨꯅ ꯍꯩꯀ꯭ꯔꯨꯁꯤꯡ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯣ꯫ ꯑꯉꯥꯡ ꯍꯨꯔꯥꯟꯕ ꯑꯗꯨ ꯍꯩꯀ꯭ꯔꯨꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯊꯪꯗꯗꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯆꯣꯔꯐꯣꯟ ꯍꯨꯔꯥꯟꯕ ꯑꯉꯥꯡ ꯑꯃ ꯑꯃꯨꯛ ꯐꯥꯔꯒ ꯉꯁꯥꯏꯒꯤ ꯍꯩꯀ꯭ꯔꯨ ꯍꯨꯔꯥꯟꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯑꯃ ꯈꯜꯂꯒ ꯁꯥꯏꯕꯣꯏ ꯎꯝꯕꯣꯏ ꯇꯧꯗꯨꯅ ꯌꯣꯠꯇꯅ ꯂꯩꯕꯗꯨꯗ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯨꯝꯕꯨꯗꯨꯅ, ꯌꯥꯝꯅ ꯊꯨꯅ ꯌꯣꯠꯁꯤꯜꯂꯨ, ꯁꯥꯏꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯐꯨꯒꯅꯤ꯫ ꯆꯣꯔꯐꯣꯟ ꯍꯨꯔꯥꯜꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯀꯞꯅꯤꯡ ꯀꯃꯥꯡ ꯇꯧꯗꯨꯅ ꯃꯃꯤꯠꯅ ꯌꯨꯝꯕꯨꯗꯨꯗ ꯁꯨꯒꯠꯂꯒ ꯌꯥꯝꯅ ꯋꯥꯅ ꯌꯣꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯊ ꯁꯤꯊꯗꯨꯅ ꯍꯧꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯄꯥꯈꯠꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯣꯛꯂꯤꯕꯗꯤ? ꯆꯣꯔꯐꯣꯟ ꯍꯨꯔꯥꯜꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯁꯨ ꯅꯣꯕꯥꯕ ꯍꯨꯔꯥꯜꯍꯧꯔꯤꯕꯅꯤ, ꯃꯉꯣꯟꯗꯁꯨ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯒꯗꯧꯔꯤꯕꯔꯥ? ꯆꯩꯔꯥꯛ ꯆꯞ ꯃꯥꯟꯅꯍꯟꯕꯤꯌꯨ, ꯃꯥꯅ ꯅꯣꯕꯥꯕ ꯌꯣꯠꯄ ꯑꯗꯨ ꯑꯩꯍꯥꯛ ꯌꯦꯡꯂꯒ ꯃꯍꯥꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯒꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯅ, ꯍꯥ, ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤꯗꯣ? ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯔꯧ ꯆꯦꯅꯦꯜꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫